Matam khara lan nemle haina leiruraba tungda ngarangdagi Manipurgi mafam kayada Kuki militant sing nongmai kapsinuna landarakpagi thaudok kaya leibana Bisnupur district ki Tera Khongsang bimaning laukonda security force in the section Khongthang oina laumi sing lawukta law yeiba amade lawfom de changbada athingba thamkhre Moirang AC ki Tera Khongsang bimaning laukonda law uriba Laumi Thomas Singna Fongdarakpagi matung inna Manipur thoklibi irang asina maram oiraga lawfum ayamba law ubu ngamdana leire hauzik law uriba khara asi lognaba hotnaringaida CRPF ki personal singna ngarangdagi tongan mamafam singda nongmai kapsalapagi thaudok amade ngasiso irang thokpagi paw leibana lawfam singda law yeiba changhanre haire mahakna hai irang thokle haidana nuti numit khudingi lawfamda Janghandrabadi Karamamatam the low loktuna, Jahi Amagi Chan and about Tamgani, Maramasina Langana Atuba the Matic Java Security Force Tambiduna, Low over Yahanaba, Sinbi Yohain Apple directly. Logi am taw natin nga si Logi yena tawbani adu CRP jingna athingma pire bisemu district ki oina mi khangde all manipur ki oina khangde lairiba lawje ngasi yejak yena khongge na to weather jiga phatab dagi ngasi hakchang gi chaning ta dadana thuna athuba matam degi thuk chage yargadi athuba matamda tara hongsawgi ariba jaga maning lokon gi jaga sida mari lon department jingna simbiraga athuba matamda khogje kharada ujariba pak sanna uba phangdrabani mate khar khaktani urije uriba mate kharas khakche mari lon jingna yeng bisanbiraga athuba matam lokot pinaba nongchigi phibam wede patte mafum kharada nong tare hojiksu nong mangi phatabnina aduna mafum khuding mukta yargadi simbiraga security thadapiraga ngapi simbiraga kharjara ujariba lawjibu yumda phukapina ba simbina ba na mari ne ba department da ining singjari